Thꯥꯏꯅ matam amada mi yamjadaba khungang amagi lamba amada angang khara sanaringayda amukta takhidraba nungsiraba basigi makhol ama yam nungsina khonglakhlami basigi makhol ado atopa ahalamanadi taramde angang khara sanariba singdo natana basigi makhol ado aduki matik nungsirami hek tabada atopa wakhal amata khanba ngamlamde basigi makhol ado natana angang singdo sanarambadagi chap chap leptuna basigi maikairomda yengdra leinakre lapna macha masuna sanaba yengzaba mapa amma mapu singdo angang singdo ta yenglami ahalamana kaino ne angang singsina chap leptuna tumina chingromda yengdra leikrisina asina karamba kusanarone hauji kangi angang singsina ne sanabase makhal makhal ni aikoina sanarakpaga yam khenaida phanabu yingba nungairi paring leptuna amagi matuk induna chenkrene nungairi phanadam angang singse as warida ngakta birin thauge angang singdo chinglom tamna basi nushinda khonglakliba maikai tamna chenkre ahal singdusu wari nungaibaga hawatna chatnakibaga mikup amada angang singdo mpham maduda amata leiramdre mapa ma singna karai karai chatnakrabano angang singdubo ngaktu hawdabada ama theklemdabasibo onthokna thukreda ko atopa singna amu yumda changnakraba angang singduna ngasi di somda hana lakdrin he lam henkreda ko isu singse angang singdo chingi suklaba umangduda parengna lai numitchuma yum changkre numida wairamgi matamni yumdagi ngang nabi thokna daba matam haibidini angang singduna basi khongliba hingjabi ado u amagi masada tongdana khongba do urami masamana sangnaba masana na phajaraba hingjabi ado majindi phi apawa amana khomlami mamit manadi laigumna phajai hingjabi ado ududagi tapna paithari matin kut lawni yotli angang singdo ubada basi khongba lepada angang singado gyan tarai hingjabi aduna laklabara noibo agi basi makhol taba basi khongo tage nangi basi do amta khongo tage basi khongge agi tung inaro adudi ko is masam khosangse asi basi khongo nupi se asu yang wangli sidi aduini yamasu pasadra ado akoyum dhalase yamamle hingchabi basi khongba hawre angang singdo mukpang thairami basi makholda aduga hingchabi du nangang singdo matung ilhandena chingduda pusinkre somdana mapa amma mapu maben singduna angang mangkibagi kulduma yamna wanarami thibe yabasu thinarami adubu phangkidre mamsu pumamamle amukta thokkijiba thaudokni angang singdo ahing chipa ma thirabasu phangkidre mama mapa oiba singdo kapasu leplamde kunja singdusu waban loirami lambaktuda kunja pumba omsine leiringaida nupa mayamna kanna chilaklami so thawe thabe holaduna mayam chinari bangang singdo jingdani chang thibi robra mayam changduna jingduda amukti hengluse mapa ma singduna jingdale hobro ki chasingdo kaidale hoge ahalamana amu ibungo nang urakpro mang thawne chasinde thuna mama poiba singdo mang thana chenki jinglom tamna nupaduna mama ngarang ahingdo agi labuki ngasangda lekpa sapeda ahingduda jinglomdagi ngang kapagi makhol yam tai angangdo amandige makhol nate aisu kibana mapan thokdri nongan bagani ena chilaisi mayam daiba ahalamana yam saurapna hai ngarang ahing chupama mayam langa thitipasi tadabara na do kiati kari na thanda laput lekpa chali angang singdo jinduda kari fimda lermgani ha ngang kiba khangdrido khangna ba haibiraga engundugo chawsile hai taningde mang thawtuna phamdo kadaidano mayam hoptala chinglomda lakna thirami chinungda sumchanglakpada mama amana hana urami aduga ichan hairaga kanna laromlaga wanthakirami mayamna changsilaga yenglubada ngang singdugi saru sayang inai ngang singdugi makok khakhtang khaklaga hingchabiduna loina chathoklaga thamlami khulgi mi singdo ubaya wanthaki bayaw chena ki bayaw khara amana makok paidan leinarami
ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯍꯜꯁꯤꯡꯗꯣ ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯑꯍꯜ ꯈꯔ ꯐꯤꯡꯕ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯄꯥꯎ ꯄꯤꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯨꯅ ꯊꯥꯖꯤꯜꯂꯛꯏ꯫ ꯅꯪꯅ ꯉꯔꯥꯡꯅ ꯄꯥꯎꯗ ꯄꯤꯔꯝꯂꯕꯗꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯟꯕ ꯉꯝꯂꯣꯏꯗ꯭ꯔꯥ ꯍꯥ? ꯃꯥꯃ, ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯑꯁꯨꯝꯅ ꯕꯥꯁꯤ ꯈꯣꯡꯕ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯨꯜ ꯑꯄꯤꯛ ꯑꯄꯤꯛꯄꯁꯤꯡꯒꯤ ꯑꯉꯥꯡ ꯑꯃꯗꯤ ꯅꯍꯥ ꯃꯁꯥ ꯃꯧ ꯐꯥꯎꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯎꯕ ꯌꯥꯎꯅ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯀꯧꯔꯒ ꯆꯥꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯈꯨꯜ ꯑꯅꯝꯕꯅ ꯄꯥꯎꯁꯤ ꯇꯥꯅꯕ ꯈꯪꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤꯅꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ ꯁꯥ ꯀꯩꯅ ꯆꯥꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯤꯁꯤꯡꯅ ꯁꯥ ꯐꯥꯅꯕ ꯂꯥꯡ ꯀꯌꯥ ꯊꯥꯛꯂꯝꯃꯤ, ꯃꯩ ꯊꯥꯗꯨꯅ ꯁꯥ ꯇꯥꯟꯕ ꯀꯌꯥꯁꯨ ꯇꯧꯅꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅꯁꯨ ꯑꯉꯥꯡ ꯆꯥꯕ ꯁꯥ ꯑꯗꯨꯕꯨ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯥꯔꯤꯕ ꯃꯈꯩ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯁꯦꯟꯅꯕꯤꯅꯕ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯁꯥꯟꯅꯍꯟꯗꯅꯕ ꯑꯃꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯡꯁꯨ ꯆꯤꯡ ꯃꯥꯟ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯃꯇꯝ ꯈꯔ ꯆꯠꯇꯅꯕ ꯄꯥꯎꯖꯦꯜ ꯆꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯄꯪꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯍꯥꯎꯅ ꯍꯥꯎꯔꯤꯕ ꯆꯥꯔꯤꯈꯩꯁꯨ ꯄꯦꯟꯗꯦ꯫ ꯀꯥꯟꯅꯗꯦ, ꯑꯉꯥꯡ ꯈꯔ ꯆꯥꯔꯨꯒꯦ, ꯂꯩꯁꯦ ꯃꯔꯦꯡ ꯃꯔꯦ ꯆꯠꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯂꯩꯕ ꯃꯐꯝ ꯊꯤꯕꯗ ꯑꯁꯨꯝ ꯄꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯃ ꯐꯥꯎꯕ ꯑꯔꯥꯞꯄꯗ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯏꯪꯅ ꯂꯥꯛꯏꯁꯦ ꯐꯅꯗꯤ ꯁꯥꯡꯂꯁꯦ, ꯑꯉꯥꯡ ꯑꯃꯗ ꯍꯦꯛ ꯎꯗꯦꯗ꯫ ꯍꯥꯏꯁ, ꯄꯨꯛꯁꯤꯁꯨ ꯈꯣꯡꯕꯅ ꯂꯣꯏꯔꯦ꯫ ꯅꯨꯃꯤꯠꯁꯦ ꯇꯥꯈ꯭ꯔꯕꯗꯤ ꯉꯁꯤꯗꯤ ꯑꯩ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯤꯕ꯭ꯔꯣ? ꯁꯤꯔꯗꯤ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯆꯥꯔꯒꯦꯗ꯫ ꯑꯣ, ꯑꯥꯗ ꯃꯤ ꯑꯅꯤꯃꯗꯤ ꯂꯩꯔꯁꯦ, ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ꯫ ꯕꯥꯁꯤꯁꯦ ꯃꯕꯥꯅꯤ ꯇꯥꯅꯕ ꯈꯣꯡꯂꯒꯦ꯫ ꯂꯧꯕꯨꯛꯇ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯑꯅꯤꯗꯨꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯒꯨꯟ ꯂꯩꯔꯕ ꯅꯨꯡꯁꯤꯔꯕ ꯕꯥꯁꯤꯒꯤ ꯃꯈꯣꯜ ꯑꯗꯨ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯏꯁ, ꯀꯔꯣꯝꯗꯅꯣ ꯕꯥꯁꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤꯁꯤꯗꯤ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯍꯣꯏꯅꯦ ꯍꯅꯨꯕ, ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯕꯥꯁꯤ ꯃꯈꯣꯜ ꯑꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯩꯕꯨ ꯇꯥꯖꯗ꯭ꯔꯤꯅꯦ꯫ ꯍꯅꯨꯕꯤ, ꯅꯪꯁꯨ ꯇꯥꯕ ꯑꯣꯏꯔꯦ? ꯇꯥꯗꯗꯤ ꯀꯩꯅꯣ, ꯑꯩꯒꯤꯁꯨ ꯅꯥ ꯄꯥꯜꯂꯤꯁꯤꯗꯤ꯫ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨ ꯕꯥꯁꯤꯒꯤ ꯃꯈꯣꯜꯗ ꯉꯥꯎꯈꯤꯕꯅ ꯕꯥꯁꯤꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯁꯨꯝ ꯂꯥꯛꯄꯅ ꯃꯣꯡꯁꯣ ꯑꯃꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯕꯥꯁꯤ ꯈꯣꯡꯅ ꯂꯩꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨ ꯂꯦꯞꯂꯔꯤ ꯏꯄꯪ ꯄꯪꯊꯕꯒꯨꯝꯅ ꯇꯧꯏ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨ ꯌꯦꯡꯂꯒ ꯏꯁ, ꯁꯤꯗꯤ ꯍꯅꯨꯕ ꯍꯅꯨꯕꯤꯅꯤꯅꯦꯍꯦ꯫ ꯑꯩꯕꯨ ꯉꯁꯤꯗꯤ ꯃꯕꯥꯅꯤꯁꯦ ꯆꯥꯔꯒ ꯂꯦꯟꯕ ꯇꯥꯔꯕ꯭ꯔꯅꯦ? ꯑꯁ, ꯎꯟꯁꯥꯁꯤꯡꯁꯤꯗꯤ ꯂꯣꯏ ꯈꯨꯏꯔꯦꯅꯦ꯫ ꯏꯁ, ꯈꯔꯝꯗꯧꯕ ꯃꯥꯜꯂꯤꯗ ꯑꯍꯜ ꯑꯅꯤꯁꯤꯗꯤ ꯎꯕꯗ꯫ ꯑꯣ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯃꯤꯠ ꯅꯅꯥꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ, ꯅꯁꯝꯗꯨꯅ ꯂꯩꯃꯥꯏ ꯊꯦꯡꯅ ꯁꯥꯡꯂꯤꯕ, ꯅꯪꯒꯤ ꯕꯥꯁꯤꯗꯣ ꯑꯃꯨꯛꯇ ꯈꯣꯡꯂꯛꯈꯣ, ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯊꯦꯡꯂꯤ, ꯑꯗꯨꯒꯅꯦ ꯅꯪꯁꯨ ꯍꯟꯖꯈ꯭ꯔꯣ꯫ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯕꯥꯁꯤꯗꯣ ꯈꯣꯡꯂꯣ ꯍꯥꯏꯔꯒ ꯂꯣꯏꯔꯦ, ꯑꯃꯨꯛ ꯁꯝ ꯃꯤꯠ ꯑꯅ ꯏꯔꯥꯡ ꯇꯧꯔꯤꯕ ꯂꯩꯁꯥꯕꯤ ꯑꯣꯏꯕꯁꯤꯗ꯫ ꯕꯦꯝꯃ, ꯕꯥꯁꯤꯗꯣ ꯑꯃꯨꯛꯇꯒ ꯈꯣꯡꯂꯛꯎꯅꯤ꯫ ꯑꯩꯕꯨ ꯑꯁꯤꯡꯕꯒꯤ ꯑꯍꯜ ꯑꯅꯤꯁꯤꯕꯨ ꯆꯥꯗꯧꯔꯕꯀꯣ? ꯑꯁ, ꯍꯣꯏꯗ ꯉꯁꯤꯗꯤ ꯆꯥꯔꯒꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯈꯣꯡꯂꯛꯂꯒꯦ꯫ ꯏꯕꯦꯝꯃꯒꯤ ꯆꯤꯟꯗ ꯈꯨꯝꯕ ꯐꯤꯗꯨꯒꯇꯪ ꯂꯧꯊꯣꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤꯗꯀꯣ꯫ ꯃꯁꯤ ꯍꯅꯨꯕꯁꯤ ꯃꯌꯥ ꯐꯥꯎꯕ ꯇꯪꯈꯥꯏ ꯑꯃ ꯌꯥꯎꯗ꯭ꯔꯀꯥꯟꯁꯤꯗ ꯏꯔꯥꯡ ꯐꯥꯎꯗꯤ ꯃꯁꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯃꯨꯛ ꯉꯥꯛꯇ ꯉꯥꯏꯔꯤꯁꯤ ꯐꯤꯁꯦ ꯂꯧꯊꯣꯔꯛꯀꯗꯕ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯄꯨꯔꯝꯃꯤ ꯆꯤꯡꯅꯨꯡ ꯑꯃꯗ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯔꯝꯃꯤ, ꯄꯨꯡ ꯃꯝꯂꯦ꯫ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯆꯧ ꯀꯧꯕ, ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯟꯕ, ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯁꯨ ꯑꯆꯧꯅ ꯃꯄꯨꯒ ꯃꯕꯣꯛꯀꯅ ꯆꯠꯈꯤꯕ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯕꯁꯨ ꯐꯪꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯍꯜ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯊꯥꯞꯅ ꯄꯨꯈꯤꯔꯝꯃꯤ ꯆꯤꯡꯅꯨꯡ ꯑꯃꯗ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯍꯅꯨꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯄꯣꯛ ꯂꯥꯎꯅ ꯊꯨꯗꯦꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯅꯨꯕ ꯀꯟꯅ ꯂꯥꯎꯔꯛꯏ, ꯃꯝꯕꯅꯁꯨ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯗꯨ ꯎꯅꯔꯝꯗꯦ꯫ ꯑꯌꯣꯏꯃ, ꯈꯨꯠ ꯇꯦꯛꯑꯦ, ꯑꯌꯥ, ꯂꯩꯊꯦꯛꯀꯅꯨꯅꯦ ꯍꯅꯨꯕꯤ꯫
Hanuba nang kay dawrage ay di nang udre ni amta ibani la is bukai dano basi khongba ibe madudi Hanubi ibe manate hijabi ne ay khot ama chitek laga chakri ni nang sen ko Hanubi kari hai ba Hanubi wan takirami hijabi adana as yayam nai da sidi hauti usa sina salige tumde hauna hauti ba angange maro thatpado gadau saibado haubanida Hanubi nang sen krabo chalo ko kana nasuru pa kan badane pahoje tamlagani hijabi se halalu ko nang nasinu pa kan bamale badi ngasai na haiba yadabro is masin pa do hayeng jarage hauji kidi masi saiba ngamda Hanuba si jarage ma phaiya si setke Hanuba do o ima hairaga mathoi tharami Hanubi dudi adama kwan thakre Hanuba do macha setun charaga makok tu ka haklami Hanubi dudi charamde hautabaga yanai haiduna masu oina kauraga charage haina sukhanbana Hijabi ado pamadudagi ithap thatna lerami Hanubi aduna gyan tarakpada nungalamle Hanubagi makok khakta lerambado uraga Hanubi aduna ho Hanuba oh nako khakta ngairabako nusidako Hanuba nangi isin krami ani asi ai bu amuk hana ubang leroiko umsin krabana chaldana Hanubi haina khana basu hau basu phang leroiko ai bu kari to gada basibo he jabi pattabi nang busu mace selaga hat bo yuko wana sibo yuko Hanubi ai ki sapse lem da mangloi ho Hanuba nang lailam ne da nuai na leramko ai bu leramko nang isu tak tabi hade hausima isu tak tabi hade Hanubi ado kap duna pamtudagi yum tana lakpada masu achausu mapuga thiduna lakpa ado lami da thengnarami ibo kaidawrage kapidubo ngara ibo kaida leiruge yumda shalakte ai ngarang dagi ibo pupuga thirini pupu ka thadali haruge ibo hayo ibo pupudi ibo achau pupu la aroi pupu do amu hana lakpa ngamloidaba mamamada satkreni he buwa ki suitsau ibo pupu kai sakrage ibo hayo pupu kai sakrage mabok dina masu achauda ngarang tokiyo pau pumba amata chithada tamlami achau mai hauna saukre aduga chinglom do onsin duna lawi achauna he hijabi nangsu achawina ikot mangna nga kaktuna hatkani pupu kilaman aina sona singani nangna phanalo labasu aina phangdir phaba tigani nang leramu ya labok ta lakpa mi kharasu achawna kaptran lauba Hanubi na kapado tarami Hanubi aduna achau kaiduna chatkino ne he ngasidi ibo kawai sakisi ne he pupugi mathawanga phasana pangthokisi chatkino ibungo tanja aduda kulgi mi singadu changatlami kaidawrage achau kaidawi yarage ibo kaidawnarage ipudi udena Hanubi aduna moida supado tamlami hijabi adu lamna uri tari miyoi singaduna asengron ipukna hairasibo ipukna harido chumlabadi aikhoi miyam ningai sida ipugi mukuto lehori mhamudra chalosi maya lao achawro sulao hamdo kaidana ibo hijabi aduna somda as apag mami singse nokningdra dap ka sutauri moi singse chara sire na ibo haurida ngarang su haktaba haujiksu hautaba chari sodaram nam tinabani adubu Hanubigi masu chawsidi hauni he phasana masa mahuzna pharabanina gwanga chawduna is
ꯑꯆꯧꯁꯤꯗꯤ ꯅꯣꯡꯃꯗ ꯆꯥꯕ ꯉꯝꯂꯣꯏ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯆꯥꯅꯅꯤꯁꯦ ꯃꯥ ꯑꯣꯏꯅ ꯆꯥꯔꯒꯦ ꯇꯟꯖꯥ ꯍꯦꯛꯇ ꯉꯥꯏꯔꯒꯦꯁꯦ ꯑꯁꯨꯝꯅ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯍꯅꯨꯕꯒꯤ ꯁꯤꯐꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯍꯦꯟꯅ ꯖꯥꯠ ꯊꯤꯕ ꯁꯥꯎꯅꯤꯡꯕ ꯍꯦꯜꯂꯛꯂꯝꯃꯤ ꯃꯤꯁꯤꯡꯗꯨꯅ ꯆꯨꯝꯃꯤꯅꯦ ꯍꯩꯁ ꯁꯤꯗꯤ ꯅꯤꯡꯊꯧꯗ ꯇꯥꯛꯇꯕ ꯌꯥꯔꯣꯏꯅꯦ ꯃꯁꯤꯗꯤ ꯊꯨꯅ ꯇꯥꯛꯍꯧꯗꯕꯗꯤ ꯌꯥꯔꯔꯣꯏ ꯃꯌꯥꯝ ꯏꯄꯨꯒꯤ ꯃꯀꯣꯛꯇꯣ ꯐꯤ ꯑꯃꯗ ꯐꯖꯅ ꯌꯣꯝꯁꯤꯟꯕꯤꯌꯨ ꯁꯔꯨꯁꯤꯡꯗꯨꯁꯨ ꯄꯨꯕꯤꯔꯁꯤ ꯄꯣꯂꯣꯏꯅꯕ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯏꯌꯥꯝꯕ ꯏꯃꯥ ꯏꯄꯦꯝꯃ ꯁꯤ ꯅꯥꯟꯅ ꯍꯦꯛ ꯆꯥꯈꯤꯗꯀꯣ ꯏꯄꯨꯁꯦ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯨꯅ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯆꯧꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯁꯥꯎꯕꯅ ꯑꯁꯨꯝꯅ ꯈꯨꯜ ꯇꯝꯅ ꯍꯜꯂꯛꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯒ ꯈꯨꯟꯖꯥ ꯄꯨꯝꯕꯗ ꯄꯥꯎꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡꯗꯁꯨ ꯄꯥꯎ ꯑꯁꯤ ꯌꯧꯍꯜꯂꯝꯃꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯑꯆꯧ ꯃꯄꯨꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯗꯨ ꯄꯣꯂꯣꯏꯅꯕ ꯇꯧꯔꯝꯃꯤ ꯃꯕꯣꯛꯀ ꯅꯤꯡꯊꯧ ꯄꯥꯎ ꯑꯗꯨ ꯐꯪꯕꯒ ꯑꯆꯧꯒꯤ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯍꯅꯨꯕꯒꯤ ꯋꯥꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯅꯨꯕꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯑꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯩꯈꯣꯏꯅ ꯁꯥ ꯀꯩꯅꯅꯤ ꯍꯥꯏꯅ ꯁꯥ ꯀꯩ ꯍꯥꯠꯂꯤꯉꯩꯗ ꯍꯤꯡꯆꯥꯕꯤꯅ ꯑꯣꯏꯔꯝꯂꯕ ꯈꯨꯜ ꯀꯌꯥꯗꯒꯤ ꯇꯥꯔꯤꯕ ꯄꯥꯎ ꯁꯤꯔꯝꯂꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯤꯁꯤ ꯑꯁꯦ ꯆꯞ ꯂꯣꯏꯅ ꯃꯥꯟꯅꯩ ꯂꯥꯟꯃꯤꯁꯥ ꯀꯣꯅꯨꯡꯗꯒꯤ ꯂꯥꯟꯃꯤ ꯍꯦꯟꯅ ꯀꯧ ꯊꯥꯡ ꯇꯦꯟ ꯁꯨꯅ ꯄꯥꯏꯍꯜꯂꯛꯎ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯑꯁꯦ ꯆꯦꯜꯍꯜꯂꯨ ꯍꯤꯡꯆꯥꯕꯤ ꯍꯥꯠꯁꯤ ꯃꯥꯡꯗ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯀꯣꯏꯁꯤꯜꯂꯨ ꯈꯪꯒꯅꯤꯗꯅ ꯍꯤꯡꯆꯥꯕꯤꯔꯝ ꯉꯁꯤꯗꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯑꯇꯪ ꯄꯨꯝꯕ ꯏꯜꯂꯝꯃꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯦ ꯀꯤꯕꯅꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ ꯅꯤꯡꯊꯧꯁꯨ ꯂꯥꯟꯃꯤ ꯀꯌꯥ ꯄꯨꯗꯨꯅ ꯍꯤꯡꯆꯥꯕꯤ ꯊꯤꯕ ꯍꯧꯔꯝꯃꯤ ꯍꯤꯡꯆꯥꯕꯤ ꯑꯗꯤ ꯑꯆꯧꯕꯨ ꯆꯥꯅꯤꯡꯕꯅ ꯑꯆꯧꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯏꯪꯈꯣꯜꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯧꯗꯤ ꯆꯤꯡꯗ ꯑꯣꯏꯅ ꯊꯤꯔꯒ ꯂꯩꯈ꯭ꯔꯦ ꯑꯆꯧ ꯃꯄꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯗꯨꯅ ꯑꯍꯤꯡ ꯑꯃ ꯆꯨꯞꯅ ꯊꯥꯡ ꯐꯦꯡꯗꯨꯅ ꯊꯝꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯍꯤꯡꯆꯥꯕꯤ ꯊꯤꯔꯒ ꯍꯥꯠꯂꯒꯦ ꯈꯟꯅ ꯑꯆꯧꯅ ꯊꯥꯡ ꯑꯅꯤ ꯐꯦꯡꯂꯝꯃꯤ ꯑꯆꯧꯕ ꯑꯃꯒ ꯃꯆꯥ ꯑꯃꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯆꯧꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡ ꯃꯌꯥꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯑꯆꯧꯒꯤ ꯍꯛꯆꯥꯡ ꯃꯅꯝ ꯅꯝꯗꯨꯅ ꯃꯇꯦꯟ ꯇꯥꯅ ꯈꯥꯡꯂꯝꯃꯤ ꯑꯩꯕꯨ ꯊꯣꯡ ꯑꯁꯦ ꯐꯥꯈꯥꯏꯔꯒ ꯍꯦꯛꯇ ꯆꯥꯔꯁꯤꯔꯅꯦ ꯇꯤꯟꯁꯦ ꯑꯣꯔꯣꯔꯣ ꯇꯥꯔꯦꯃꯤ ꯑꯆꯧꯃꯨꯛ ꯍꯥꯎꯒꯗꯕ ꯃꯤ ꯂꯩꯔꯝꯃꯣꯏ ꯃꯅꯝꯁꯤꯅ ꯃꯔꯣꯟ ꯅꯨꯡꯁꯤꯔꯤꯕ ꯍꯧꯖꯤꯛ ꯆꯥꯔꯕꯗꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯈꯪꯈ꯭ꯔꯅꯤ ꯂꯥꯟꯃꯤ ꯀꯌꯥꯕꯨꯁꯨ ꯑꯩꯕꯨ ꯊꯤꯔꯤ ꯑꯗꯨꯅ ꯑꯩ ꯍꯌꯦꯡ ꯐꯥꯎꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯔꯒꯦ ꯍꯤꯡꯆꯥꯕꯤ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯍꯤꯡꯆꯥꯕꯤ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯊꯤꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯑꯆꯧ ꯍꯤꯡꯆꯥꯕꯤ ꯊꯤꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯊꯥꯡ ꯃꯆꯥꯗꯨꯅ ꯌꯦꯞꯁꯤꯟꯈ꯭ꯔꯦ ꯃꯐꯝ ꯆꯥꯅ ꯀꯅꯥ ꯑꯣꯏꯔꯣꯏꯗꯕ ꯃꯑꯣꯡꯗ ꯑꯗꯨꯒ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯕꯨꯛ ꯈꯣꯏꯔꯝꯂꯗꯨꯅ ꯏꯁꯨ ꯅꯨꯄꯥ ꯑꯆꯧ ꯅꯪ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯠꯇꯨꯅ ꯃꯀꯣꯛꯇꯣ ꯀꯛꯇꯨꯅ ꯏꯕꯣꯛꯀꯤ ꯅꯥꯛꯇ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯏꯕꯣꯛ ꯏꯁꯨꯒꯤ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯉꯥꯏꯔꯝꯒꯦꯀꯣ ꯍꯣꯏ ꯏꯕꯣꯛ ꯅꯁꯨꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ ꯅꯁꯨ ꯑꯆꯧꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯏꯕꯣꯛꯅꯁꯨ ꯅꯁꯨꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯑꯗꯨꯅꯤꯗꯅ ꯅꯄꯨꯅ ꯁꯤꯔꯝꯗꯥꯏꯗ ꯏꯁꯨꯗ ꯅꯄꯨꯒꯤ ꯂꯃꯟ ꯈꯨꯝꯍꯜꯂꯛꯎ ꯍꯥꯏꯅꯁꯨ ꯂꯥꯎꯔꯝꯕꯅꯤ ꯄꯨꯄꯨꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ ꯍꯤꯡꯆꯥꯕꯤ ꯁꯣꯏꯗꯅ ꯃꯉꯛ ꯀꯛꯀꯅꯤ ꯑꯩꯅ ꯑꯗꯣ ꯑꯆꯧ ꯏꯕꯣꯛꯅ ꯍꯥꯏꯕ ꯇꯥꯛ ꯄꯨꯝꯕ ꯅꯪ ꯀꯥꯎꯒꯅꯨꯀꯣ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕꯅꯤ ꯃꯁꯛ ꯃꯇꯧꯁꯨ ꯌꯥꯝꯅ ꯐꯖꯕꯅꯤ ꯃꯥꯒꯤ ꯕꯥꯁꯤꯒꯤ ꯃꯈꯣꯜꯗ ꯏꯁꯨ ꯄꯛꯊꯒꯅꯨꯀꯣ ꯕꯥꯁꯤꯒꯤ ꯃꯈꯣꯜ ꯑꯗꯣ ꯁꯛꯇꯤ ꯌꯥꯝꯅ ꯆꯦꯟꯕꯅꯤ ꯀꯥꯎꯒꯅꯨꯀꯣ ꯅꯪ ꯆꯠꯂꯨꯔꯣ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯎꯀꯣ ꯑꯁꯨꯝꯅ ꯑꯆꯧ ꯃꯕꯣꯛꯀꯤ ꯕꯣꯔ ꯐꯪꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯤ ꯆꯤꯡ ꯇꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯣ ꯂꯥꯞꯅ ꯑꯆꯧꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏ ꯊꯥꯡꯒꯁꯨ ꯄꯥꯏꯔꯛꯏ ꯑꯄꯪꯕ ꯑꯁꯤ ꯉꯁꯤꯗꯤ ꯈꯨꯠꯅꯒ ꯁꯤꯠꯂꯔꯣꯏꯗ ꯈꯨꯠꯁꯦ ꯅꯥꯏ ꯃꯥꯒꯤ ꯊꯥꯡꯁꯤꯅ ꯑꯣꯏꯅ ꯃꯇꯨ ꯀꯛꯂꯒ ꯎꯏꯔꯒ ꯆꯥꯒꯦ ꯍꯤꯡꯆꯥꯕꯤ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯀꯤꯗꯅ ꯂꯨꯠꯈ꯭ꯔꯕꯣ ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯕꯨꯁꯨ ꯍꯥꯠꯂꯒ ꯆꯠꯂꯨ ꯂꯥꯎ ꯑꯆꯧꯁꯤꯗꯤ ꯌꯥꯝ ꯂꯥꯎ ꯈꯣꯡꯉꯤꯅ ꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯅ ꯑꯗꯨꯝ ꯆꯥꯗꯧꯔꯕꯁꯤꯕꯨ ꯋꯥꯅꯕ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯔꯗꯅ
ꯀꯤꯔꯕꯣ ꯊꯣꯛꯂꯛꯇꯗꯤ ꯀꯩꯗꯧꯔꯒꯦ ꯉꯝꯂꯗꯤ ꯑꯩꯕꯨ ꯍꯥꯠꯂꯒ ꯆꯥꯖꯧ ꯀꯗꯥꯏ ꯂꯩꯒꯦ ꯂꯣꯠꯀꯅꯨ ꯊꯣꯛꯂꯛꯑꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯃꯥꯡꯗ ꯑꯩꯗꯤ ꯍꯥꯠꯂꯒ ꯆꯥꯕ ꯍꯥꯎꯇꯦ ꯍꯤꯡꯅ ꯍꯤꯡꯅ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯕ ꯌꯥꯝꯅ ꯍꯥꯎꯖꯩ ꯅꯣꯏꯗꯒ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡꯒ ꯆꯣꯡꯕꯗꯣ ꯌꯦꯡꯂꯒ ꯆꯥꯕꯗꯣ ꯑꯆꯧꯅ ꯍꯤꯡꯆꯥꯕꯤꯕꯨ ꯀꯧꯕ ꯈꯠꯅꯕ ꯍꯧꯕ ꯂꯦꯞꯇꯦ ꯍꯤꯡꯆꯥꯕꯤ ꯑꯆꯧꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯀꯔꯦꯝꯅꯕ ꯂꯦꯞꯇꯦ ꯃꯊꯟꯇ ꯂꯥꯞꯅ ꯑꯗꯨꯕꯨ ꯑꯆꯧꯅ ꯁꯨꯝ ꯈꯠꯅꯕ ꯍꯧꯔꯛꯄꯅ ꯍꯤꯡꯆꯥꯕꯤ ꯁꯥꯎꯔꯛꯂꯦ ꯃꯤꯈꯤꯇꯤ ꯍꯤꯡꯆꯥꯕꯤ ꯅꯪꯕꯨ ꯀꯤꯃꯟꯗꯅ ꯆꯦꯟꯈ꯭ꯔꯕ꯭ꯔꯣ ꯂꯩꯅꯨꯡ ꯆꯪꯗꯨꯅ ꯂꯣꯠꯈ꯭ꯔꯕꯣ ꯑꯩꯒꯤ ꯊꯥꯡꯁꯤ ꯎꯕꯗ ꯅꯁꯥ ꯅꯊꯟꯇ ꯀꯤꯃꯟꯗꯅ ꯅꯪ ꯁꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯗꯅ ꯋꯥꯈꯜ ꯃꯥꯡꯂꯝꯃꯤ ꯕꯥꯁꯤ ꯈꯣꯡꯕꯒ ꯀꯥꯎꯈꯩ ꯂꯥꯎꯔꯛꯏ ꯆꯤꯅꯨꯡꯗꯒꯤ ꯍꯩ ꯑꯩ ꯂꯣꯠꯇꯦ ꯑꯩ ꯁꯤꯗ ꯅꯪ ꯉꯥꯏꯔꯤꯕꯅꯤꯅꯦ ꯑꯩ ꯁꯤꯗ ꯂꯩꯔꯝꯃꯨ ꯅꯪ ꯈꯪꯒꯅꯤ ꯅꯪ ꯑꯣꯏꯅ ꯂꯩꯔꯝꯃꯨ ꯑꯆꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯆꯧ ꯆꯤꯅꯨꯡꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯊꯥꯡ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯕꯨ ꯀꯧꯗꯨꯅ ꯈꯠꯅꯕ ꯍꯧꯍꯧꯗꯨꯅ ꯊꯤꯔꯛꯂꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯕꯥꯁꯤ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔꯦ ꯎꯖꯥꯎ ꯑꯃ ꯊꯦꯛꯇꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯑꯆꯧꯗ ꯂꯪꯂꯛꯏ ꯑꯆꯧꯅ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯏ ꯍꯤꯡꯆꯥꯕꯤꯅ ꯎꯖꯥꯎ ꯐꯨꯛ ꯐꯨꯛꯇꯨꯅ ꯂꯪꯁꯤꯜꯂꯛꯏ ꯑꯆꯧ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯈꯠꯅꯕ ꯍꯧꯕꯁꯨ ꯂꯦꯞꯇꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤ ꯇꯝꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯍꯥꯏ ꯅꯆꯜꯗꯣ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦꯍꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯥꯀꯣꯡꯁꯦ ꯏ ꯊꯣꯛꯑꯦ ꯍꯥꯏꯕ ꯑꯄꯪꯕ ꯃꯤ ꯅꯪꯕꯨ ꯋꯥꯗꯕ꯭ꯔꯣ ꯑꯇꯥꯕ ꯑꯩ ꯋꯥꯔꯤꯅꯦꯍꯦ ꯏꯌꯥ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯃꯆꯤꯟꯒꯤ ꯐꯤꯗꯨ ꯂꯧꯊꯣꯛꯂꯗꯨꯅ ꯆꯥꯎꯔꯕ ꯃꯌꯥꯗꯨꯒ ꯑꯆꯧ ꯇꯝꯅ ꯆꯥꯔꯒꯦ ꯃꯇꯥꯒꯝ ꯆꯣꯡꯁꯤꯜꯂꯛꯏ ꯑꯆꯧꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯂꯩꯊꯣꯛꯂꯒ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯐꯔ ꯐꯔ ꯍꯥꯏ ꯁꯣꯔꯣ ꯁꯣꯔꯣ ꯑꯃꯨꯛ ꯆꯤꯡ ꯁꯝꯗꯨ ꯊꯥꯗꯣꯛꯎꯅꯦꯍꯦ ꯑꯆꯧ ꯑꯌꯥ ꯁꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯅꯪꯅ ꯉꯝꯂꯒ ꯅꯥꯟꯊꯣꯛꯆꯧ ꯑꯩꯅ ꯉꯝꯂꯒ ꯑꯩꯅ ꯍꯥꯠꯀꯅꯤ ꯍꯤꯡꯆꯥꯕꯤ ꯁꯛꯊꯤꯕꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯀꯥꯏꯅ ꯍꯦ ꯁꯝ ꯊꯥꯗꯣꯛꯎꯅꯦꯍꯦ ꯅꯥꯏꯅꯦꯍꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯑꯆꯧꯅ ꯊꯥꯡꯗꯨꯅ ꯌꯥꯅꯕ ꯇꯧꯔꯛꯏ ꯍꯤꯡꯆꯥꯕꯤꯁꯨ ꯉꯝꯅꯕ ꯊꯕꯛ ꯊꯧꯁꯤꯟ ꯇꯧꯗꯨꯅ ꯅꯥꯟꯊꯣꯛꯏ ꯍꯤꯡꯆꯥꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯕꯥꯁꯤ ꯋꯥꯈꯜꯗꯣ ꯑꯩꯗꯤ ꯁꯥꯎꯃꯟꯈꯤꯕꯅ ꯕꯥꯁꯤ ꯋꯥꯈꯜ ꯀꯥꯎꯔꯛꯑꯦꯗꯅ ꯑꯆꯧꯁꯤꯗꯤ ꯄꯥꯡꯕ ꯌꯥꯝꯅ ꯀꯜꯂꯤ ꯃꯥꯏꯊꯤꯕ ꯉꯝꯂꯣꯏ ꯃꯤ ꯆꯥꯔꯛꯇꯕꯒꯤ ꯋꯥꯕꯒ ꯑꯆꯧꯁꯤꯗꯤ ꯆꯥꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯩꯕꯨ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ ꯑꯩꯒꯤ ꯕꯥꯁꯤꯗꯤ ꯑꯣ ꯕꯥꯁꯤꯁꯤ ꯈꯪꯂꯒꯦ ꯍꯦ ꯍꯤꯡꯆꯥꯕꯤ ꯅꯊꯟꯇ ꯃꯔꯨꯝ ꯁꯣꯟꯕ ꯃꯍꯨꯠꯇ ꯑꯩꯒꯤ ꯊꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯧꯅꯦꯍꯦ ꯍꯤꯡꯆꯥꯕꯤꯗꯤ ꯕꯥꯁꯤ ꯈꯣꯡꯕꯒ ꯉꯝꯂꯝꯗꯦ ꯑꯆꯧꯅ ꯍꯥꯠꯇ ꯇꯥꯟꯅꯕꯗ ꯍꯤꯡꯆꯥꯕꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯍꯤꯡꯆꯥꯕꯤ ꯀꯣꯛ ꯁꯥꯟꯅꯔꯛꯏ ꯉꯥꯏꯈꯣ ꯑꯆꯧ ꯅꯪꯅ ꯉꯝꯂꯩ ꯑꯩ ꯃꯥꯏꯊꯤꯔꯦ ꯑꯩ ꯆꯦꯜꯂꯔꯣꯏ ꯅꯪꯅ ꯍꯥꯠꯀꯦꯁꯨꯅꯦ ꯑꯩꯕꯨ ꯍꯥꯠꯆꯔꯣ ꯅꯄꯨꯒꯤ ꯂꯃꯟ ꯄꯦꯟꯅ ꯁꯤꯡꯖꯔꯣ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕ ꯏꯄꯨꯒꯤ ꯂꯃꯟ ꯄꯦꯟꯅ ꯁꯤꯡꯂꯒꯦ ꯊꯥꯡꯁꯥꯡꯁꯤꯅ ꯅꯪ ꯑꯗꯣ ꯀꯛꯇꯨꯅ ꯍꯥꯠꯂꯒꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯈꯨꯔꯨ ꯀꯨꯟꯊꯈ꯭ꯔꯦ ꯃꯁꯝ ꯃꯃꯥꯏꯗ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯑꯆꯧ ꯍꯤꯡꯆꯥꯕꯤꯕꯨ ꯍꯥꯠꯅꯕ ꯆꯪꯂꯛꯏ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯁꯝꯂꯥꯡ ꯃꯔꯛꯇꯒꯤ ꯕꯥꯁꯤ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯆꯧ ꯄꯪꯊꯕ ꯍꯧꯔꯛꯂꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯣꯛꯈꯤꯗ꯭ꯔꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯆꯧꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯆꯠꯂꯝꯃꯤ ꯑꯆꯧ ꯕꯥꯁꯤꯒꯤ ꯃꯈꯣꯜꯗ ꯉꯥꯎꯗꯨꯅ ꯁꯨꯝ ꯆꯠꯄꯅ ꯃꯝꯁꯤꯜꯂꯛꯂꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯈꯜꯂꯝꯃꯤ ꯕꯥꯁꯤ ꯈꯣꯡꯅ ꯑꯄꯪꯕ ꯇꯥꯏꯕꯪ ꯃꯤꯁꯦ ꯄꯪꯊꯈ꯭ꯔꯦꯅꯦ ꯆꯥꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯀꯩꯁꯨ ꯉꯝꯂꯣꯏꯗꯕꯗ ꯍꯛꯆꯥꯡ ꯑꯁꯤ ꯂꯣꯏ ꯍꯦꯛ ꯇꯤꯡꯊꯣꯛꯍꯜꯂꯦꯃꯤ ꯑꯄꯪꯕ ꯑꯆꯧꯁꯤꯅ ꯁꯝꯒꯁꯦ ꯂꯣꯏ ꯐꯥꯔꯦ ꯕꯥꯁꯤ ꯈꯣꯡꯕꯁꯦ ꯂꯦꯞꯂꯒꯦ ꯑꯗꯨꯒ ꯑꯆꯧꯁꯦ ꯍꯥꯎꯅ ꯆꯥꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯃꯐꯝ ꯆꯥꯕ ꯇꯨꯝꯂꯒ ꯆꯥꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯍꯥꯟꯅ ꯊꯤꯔꯒꯦ ꯑꯥꯗꯩ ꯆꯥꯎꯔꯕ ꯎꯖꯥꯎꯁꯤꯒꯤ ꯃꯊꯛꯇ ꯑꯆꯧ ꯑꯁꯦ ꯄꯨꯈꯠꯂꯒꯦ ꯑꯗꯨꯒ ꯇꯨꯝꯂꯒ ꯍꯦꯛꯇ ꯆꯥꯔꯒꯦꯗ ꯑꯩ ꯊꯥꯡꯁꯦ ꯍꯥꯟꯅ ꯑꯆꯧꯒꯤ ꯃꯈꯨꯠꯇꯒꯤ ꯂꯧꯔꯒꯦ ꯊꯥꯡꯁꯤꯅ ꯂꯦꯜꯂꯒ ꯆꯥꯔꯒꯦ ꯑꯩꯗꯤ ꯐꯨꯅꯔꯨꯕꯒꯤ ꯋꯥꯕꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯆꯧꯕꯨ ꯎꯖꯥꯎꯗꯒꯤ ꯃꯊꯛꯇ ꯄꯨꯈꯠꯂꯝꯃꯤ ꯑꯆꯧ ꯕꯥꯁꯤ ꯃꯈꯣꯜꯗ ꯉꯥꯎꯔꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯐꯖꯅ ꯃꯥꯡꯕꯗꯤ ꯑꯣꯏꯔꯝꯗ꯭ꯔꯤ ꯃꯄꯨꯒꯤ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯁꯥꯎꯕ ꯃꯕꯣꯛꯀꯤ ꯋꯥꯁꯤꯡꯗꯨꯅ ꯄꯨꯡꯄꯪ ꯄꯪꯊꯕꯗꯤ ꯉꯝꯂꯝꯗ꯭ꯔꯤ ꯑꯆꯧ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯑꯆꯧꯁꯤ ꯄꯨꯡꯄꯪ ꯄꯪꯊꯈ꯭ꯔꯦ ꯈꯟꯅ ꯑꯆꯧꯗꯒꯤ ꯊꯥꯡ ꯑꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ
achau uza adu de hepta halaga basi ado khongba leptuna nakal da basi do thamlami aduga thang ado paraduna karambana hana lelaga chasige khalami aibu charam pamom se hana chasirane mapai sana chaba hawgeda loina chaningbana karambana hana chadano khangdre mi asana chaningbana ngawraba hingchabi na wakhal tawringaida achawna magi thang suri ama phajana phenglaga hapchinkhibado tapna lauthorei aduga khanghaudana hingchabi ge mangakta chok launa thilami khangra nang hingchabi hapsik tia chawi khutta siba tabanida he taibami nang nei modagi losing lebe himlanabako ayo ayo yana nai sidi asumna achawna hingchabi ge mang ado lenthat ami aduga masaga makokado tongkai tongkai tahalami achawsu wabana loire mapugi laman singladuna achaw ahingduma ujawde tumlami aduga nonganbaga hingchabi ado makoka masaga do thanglaga khultamna puraklami achawna hingchabi ado hatlaga purakpada khonja pumba chentok chetokduna achawu thagat wahaina lawlawduna puraklami aduga khulgilam bakta thamlami hanubi sarawbana chelai masugi manakta khulgi mi pumba hingchabi do yenglaga kibasu phawi harawbasu phawi isun halaga puretana napugi laman singletana ibo pele khulgi mi singna as yam ki maya se chingjang muk chawi mi pasam ka se kusang se mune amana amu as yamam thida hingchabi se amana amu kuchaw chadini masa se ekoi ngumba ani mu helamni ne as kuchaw side nei thausu pau phangduna lanmi kaya ga lai atuga hingchabi adu yenglami oh hingchabi nang oire ko ai ge leba asi angang mya ma chari basidi lanmi sa hingchabi asi masa se pangting la pu aduga leba miyam nangda mai thado aduga thauna pharaba kanamtana phaba hatpa ngamdraba hingchabi ase hatlaga purakliba na asigi manama thup leina phajaba yum piyu asumna hingchabi ado leibak miya mangda mai thaduna hatlami aduga achawbuna ningthauna yamlwa manam bathum sana lupa kaya phajaba yum inkhol pirami aduga achaw babu hanubiduga nungaina leikhirami tamthirabi hingchabi adubu leibak miya mangda mai thariba miyamna harawna law khomgana chongliba ado hingchabi adugi nupa hingchabi adubu thiba lakliba hingchaba aduna lamna urami aduga kaplami oh hingchabi aino haidro nathanda chatkinu na nangaibu ngaiba ngamdana sikraba ko khamkhani do taibami ai hingchabi hatba mi ado aina lemna tharo hingchabi bu ai thadna harariba noibusu amata lena tharo ai lakini phamasida amu du phawdi noi haramuko taibami sa asun hingchaba duna yamna sauna solamnaga ngang duna amu mage lebak ta hankirami